Asigi Revenue Administration ki puwari marik chumna Neinaba Matamda lamdam asida Meetop kaya Yamna Changlakpage Haibadu mayek shengna khangba ngamgani haina Manipur University ki hannagi Professor Naorem Joykumar na phongdokhre. Wafam asi United Committee Manipur UCM gi office ta pangthokpa History of Revenue Administration in Manipur 1946 2010 AD haina mingthonba lairik ama phongdokpagi thoramda mahna phongdokhibani UCM na sinduna pangthokpa lairik phongbagi thoram aduda Professor Naorem Joykumar na makatana hai hauziki matamda lairik pabagi chang yamna hanthare masi afaba khudam nate tatara mangarom suraklaba iranga se karam na haurakibano haibasi pumna magna khangi asigumba tanfam asida loop asina yamna maruoiba lairik ama phongba se yamna matang chai Manipur na maning tambalay ama oiringai matamda layramba revenue gi phibam India da pullaba matung amadi hauzik oiriba phibam asiki matangda ningthina khangge hairabade ngasi phongliba lairik asidagi mayek shengna khangba ngamgani ngasi faubada history of economy amadi history of revenue gi matangda research toba leitri haibe yai adubu history of revenue da UCM na putogliba lairik asina ahanbu oiraba yai ngasi putogliba lairik asina lamdam asida Meetop kaya Yamna Changlakpage amadi khul kaya Yamna hangalakpage haiba asi mayek shengna khangba ngamlagani haina mahna makata ki karam kandi gi hauna khoi kado lepkadagi akhoi Meetop sing pasi lepkadagi habi sibong da khoi 1951 lepkadabani 1961 lepkadabani habi issue si lebatamda masigi lyrics di yenagadi ngasai hariba changiba moi singse makhoi singse foreigner ne lyrics de piri bichi data si yuragi buji foreigner maramdi 1961 gi matung tanga tare bodi changi singse adu butari ngasai akhoi ni yana hi bagi matungna 1961 gi matung da laiba singsidi foreigner ni haibase lyrics de proof tawgane aduna masigi proof tawnabagi piriba lyric ase masi yamna bagul leiba lyric masibu collection tawriba tomika chuma ingam khali ta thagat chari masibu phol hodariba president amadi editorial board loina publishing committee bu sokaina ngam khali ta thagat chari Thauramaduga Mari Lainana UCM gi President Joy Chandra Konthu Jamna Hai Kumjali Singamaga Jamapan Nifutaruk Tagi Kumjali Singani Tara Faubada Manipura Maram Chadaba Kulkaya Ama Hengalakpa Si Marik Chumna Khangnabagi Wakalonda Lyric Asi Putopane Manipurna British ki Makhada Lairingaida Lamdamasida Kulkaya Lairame Manipurna Ningkha Tablaba Matung Dana Kulkaya Lairame Manipurna India da Tinkraba Matung Kulkaya Laiki Amade Hauzigna Kulkaya Hengalakle Haibadu Nainaba Lyric Asi Putopane UCM na lairiba makai Meetop na khutling balaipak ama siamba haibasi mangda faubo oitokloi lupasina apun bagi saktam da signarakba khudingmaki mayokta leptuna lakli maitei singna Manipur gi mafam amada laiba hekta yadaba sina maram oiraga furup masal gi marakta nakshinna bagi chang noma gi hantharaklei maram aduna lengakna uniform land law ma siamtuna starasida chana hanba mathau tai haina mahana makha taki Ngasigi Lyric Phongbagi Thoram aduda retired IAS officer Etom Bikanta UCM gi consultative members sing Yamna Dilip Kumar amade Komdram Ratana Jingbasu Saruyaki Lyric sigi matengna Manipur da Meetop camp sangchilai Meetop na khulingba khunggang kya senggore balance kya senggore haibudusu aikoi sumsoi dana khangba ngamagani adugi mathakta ngasigi lan asigi marak sidai sida aikoina lyric ase puthok chabase matam mafam yamna chare haina khalla matungda United Committee Manipur na puthok chabani United Committee Manipur na border gi lyric ama nam horura matung sidai sida ngasi ki lanche lakpadagi revenue ki lyric che oina puthok chabani haibdo miyam da thamjari adu miyam na aikoi thamjaning bese aikoi United Committee Manipur na puthoiba lyric che kariguma soi kiba lan kiba kai kiba yauraga su madu semdok sadok pegi matam aikoi sungsoi dana laujegani miyam na madu gumba leiragadi United Committee Manipur da madu pau pibiraga aikoi semdok sadok pegi matam laujege